ngasi nungthil thingkang phai si purda khamaga laiba gari gi maning da thomjilaga kuki ani sikre zil khurkhul gi mandop yumphang gi relic camp ta lairiba IDP sing ngarang ahing chen thoraktuna Imphal West DC office mamang gi lambida ahing yarektuna wakan bifam sa thakre haidi Manipur da thokliba irang asina maram oiduna sapramaina dagi lanjana raktuna hojik Imphal West district ki khurkhul mandop yumpham da hangdoktuna lairiba IDP sing angang kaya yauna punna mioi chamo kunthra rom relic camp asidagi thoraktuna Imphal West DC office mamang da ahing yarektuna laikre haidi relic camp adu da lairiba inmate sing na sen thoraktuna DC office ki mamang laiba lambi gi sarukta ahing yarektuna laikhibagi maram hairibade ngarang numidang relic camp adugi coordinator oima thaupuriba mioi amana IDP singda phajidaba wahi wata amadi taabada nungaitaba akampet ki oiba wafam kaya ngang sakpa torokpadagi IDP sing aduna relic camp aduda laiba ngamlaroi haiduna sen thoraktuna DC office mamangda wakan rifam sathakibani haidi ngarang numidang DC office ki mamangda yarektuna laikhiba IDP singgi manungda saruk yakhiba sapar mainadagi malenganba kauba mioi amana phongdorakhibade sapar mainada lanjena duna khurkhul gi mandop yumpham da hangdoktuna lairiba relic camp asida lairakliba ase sahi ani farakle relic camp asigi coordinator oina thaupuriba mioi asina inmate singi mafam da phajadaba wahi wata kaya ngambagi thabak satharakle maduna mahak sindoktrabadi mafam adu laiba ngamloi anoba coordinator ama sindokpiu haina phongdokhi mahana makhata na phongdokhibada ngarang numidang pung 3 makhairom taba matamdagi hauduna relic camp adu da sangjapam lauduna lairiba imung kunthra gani thogi apunba mising chamaga kunthra rom relic camp adu dagi thoraktuna Imphal West ki DC office mamangda ahing pung 10 da thunglakhi ahing sopa Imphal West DC office ki lambi gi sarukta pikliba angang kaya yauna ahing yarektuna laikhi hojik makhoina relic camp ta lairiba asigi matangda lengak na solution ama purakpasu ngamdre government na wafam ama mohai ama amuk ngang tawduna leire thabak oina pangthok pidre IDP sing asida hanna torture tobiba oina thokle maduna relic camp ta lairiba si aduki matik ware maramaduna Athouba matamda masage horokpam oiriba sapar mainada halanbina ba thabak lokhat piu IDP singna taliba dabi asi thabak to onthok taba tarbadi makhal makha kayagi democratic oiba khongjang leptana changsilagani haina su phongdokhe loinana ngase pung 3 makhairom taba matamda DC Imphal West ki official sing kharaga hakthengna unaduna IDP singi taliba dabi singa du mayek sengna pawdamduna khangankhe loinana DC gi maikai dagi su thabak oina pangthok na bahonagani haibagi thajaba pirakhi haina su malai nganbana phongdokhe Mioi ama pharaba matung tamthina phubada senabani haba mioi ahum police na phagat pangamkhre mioi kharana phaduna pukhiba mioi ama tamthina ma ongda phuraga thadorakpadagi mioi adu hospital da laikana khre thodo adu thokarba matung mari lenaba police na mioi adu phubada senabani haba mioi ahum phagat pangamkhre haidi pawsina hai ngarang numidang ithai bazar dagi moirang mayum khagemba sing sahi kunga mari kobana ha ama sakhal naba mioi kharana kaiden phabi village dagi phaduna pukraba matung tamthina phuraba matung thadorakhi haidi mioi adugi haksangi mafam kya sokpadagi hospital da pukhatuna laikana ki haidi thaudo aduga mari lenna police na case ama lokhatkibaga loinana makha tana thijen hunjinbagi thabak sathabada moirang mayong khagem singhabu phubuda senaba mioi ahum police na phagat pangam le haidi phagalaba mioi sing adudi pukhau Iran famdagi housing na moirang PWD leirakta leiba koijam Roshan maitai chai kunthra gani thoi sonu siphai me lekai dagi haubijam somokanta sing chahi kunthra ma thoi amade phawbaksau ekai dagi housing na moirang lamkhai rule kemta leiba onjengbam Napoleon sing chahi kunga taruk kawe haidi Kangchup Chiru Reserve Forest area da kuki su group ki kem ahum thamnaba lengak na thorang torok diba ase khudakta lep kadabani haina phongdorakre Kangchup Chiru Reserve Forest area da kuki su group ki designated kem ahum thamnaba lengak na thorang torok diba ase Athouba matamda handokadabani maduna trabadi Manipur miyamna akanba khongjang sangselagani haina Rural United Club Organization ki president ningthaujam Rasan Kumar na phongdorakre Wafam singasi phayeng bazar da Rural United Club Organization amadi Imphal West Women Wing na sinduna phayeng miyam amadi Wapong Bamol Yairong Hausong Okam Khondong amadi Kangchup Chiru village ki miyam thoraktuna sathakiba wakan mifam aduga mari lenana phongdokhibani Rasan Kumar na makhata na hai haukiba 2025 ki June tang 13 ta Union Home Minister Amit Shah na kuki gi su game taret nauna maitai taba khul singdagi arapat singi mafam khara da hongjenna bakhangan khraba matung Home Minister na tharakpa official singa kuki su group singa laktuna kuki su group ki designated camp ahum Kangchup Chiru Reserve Forest area gi mafam singda su ki camp sagani hana thorang torok liba se Athouba matamda handokadabani haide kuki su group ki camp sagani hana thorang torok liba se Kautrukta sagaliba Sports University mathakta laiba kuki khul harau thel amadi Kangchup Chiru lamkhai ka thangnaba Kotland chatpa lambi New Kasar Road ta laiba Phaprom Singjil da camp ahum thamgani hana Assam Rifles amadi kuki su group ki miyo sing laktuna yengsilambada natana camp saraba horakliba
asi leptrabadi maitai amadi nagagi khulga naknana lairiba chingkhungsingyada kuki SoO group ki camp saba yaroi masida sunatuna governor da SoO camp saba yaroi haba memorandum amasu pisilagani karigumba SoO camp asi sarpa taragadi Manipur gi miyamna akanba ihau haurakani loinana Manipur lengana kumja 2024 ki February kunga mapan gi assembly mifamda kuki SoO group singna SoO gi niyam thugai haiduna Manipur lengana SoO makhatana sangthadana ba warep lauduna assembly da pass tawkrabani haiki ngasigi wakan mifam aduda kuki SoO extension makhatana tawbiganu reserve forest manungda kuki SoO designated camp thamba yaroi highway manakta kuki SoO thamba yaroi amadi maitai amadi nagagi khul manakta SoO group ki camp thamba yaroi haba placard sing paiduna kholau lauki kuki terrorist single lanthengnabada leikhidaba Athouba taragi imungda pension gi sempham khusenakre apunba kundrapong kendra tengbang lopna kuki narco terrorist singa lanthengnabada leikhidaba kundrapong kendra gi manungdagi Athouba taragi imung manunggi miyoi singda pension piduna ikai khumnaba utkre lup asigi advisor and Rajendro former president isam social worker gi yumda ngasi pangthokiba thoramadуда kendra sigi manungda laiba thangjam Indra Kumar chairperson haraurau tangkham JP ward member sing maikai adonggi ahalaman sing masaruk yakhe ngasi Thoramadu kuki narco terrorist singa lanthengnabada leikhidaba kundrapong kendra gi Athouba sing habade Laimayum Prem Laisam Rojen Okam Sanaton Laisam Prem Haubijam Somen Wangkhairapom Ellison Thongam Debudatta Thangjam Lemba Sagolsem Loya amade Pukrambam Nikhil gi khwaidagi naknaba imung manunggi miyoi singda sel oina lupa 3,000 gi pension oina piki haide Jiribam ki Barak Turel da hida pura khibalupa crore humudra ka taruk henbagi drug combined force na faade haide combined force na drug amasung maya kaba polam singki mayok ta leptana satharakpa operation ki manungsan na ngasi Jiribam district ki Barak Turel da hida pura khibalupa crore humudra ka taruk henbagi yamlaba drug sing phagat khre haide police ki paw na haide bana intelligence ki akhanaba paw ama phangbadagi Assam Rifles amasung Jiribam police ki combined team na yamna khudong thininga oiba mafam ama oidiba Jiribam amasung Fairjol district ki marakta lairiba Saudarai Khal amasung Sabum Phai anigi marakta laiba Barak Turel gi saruk singda hida patrolling chatke combined force na patrolling chatlinga manungda yamna singluninga abamong da lakiba hi ama khamduna check tawba matamda lupa crore humadra taruk krongi belu oigadaba methamphetamine tablet singa du phagat khibani drug singa du tongan ba soap case chatruk tara taruk ta haplaga purakibani thaudok asiga mari lenana Assam gi Silchar da laiba miyoi ama phare hari Assam Rifles ki maikai dagi region asida drug asimaru phangna manghan naba anti drug operation ki thabak ase mangjil thana sangsili ngasi yamlaba drug sing phagat kibasina Assam Rifles na drug trafficking asima pungphana laksin naba paikhatleba sigi asauba achievement amane haide Relief Camp ki coordinator sindokadabani haba khongjang handokre hari kurkul yumpham mandap relief camp ki coordinator RK Sanahalna relief camp ta lairiba IDP singda taba nungai taba wahi wata sing ngang sakhibagi damak Imphal West DC office complex pamangda relief camp ta lairiba saparmaina dagi lanjaina kiba IDP singna ahing yarektuna coordinator asi sindokadabani haina changsilakiba khongjang adu ngase yu pung 3 makharom tabada DC office ki staff sing unaduna wari sanarba matung yanaba porakpodagi handokre hari khongjang adu saruk yakiba IDP malengan bana haikibada lamdam asida thokriba irang asina maram oiduna relief camp ta sangjafam lautuna lairiba IDP sing awaba pulsi mahing amada hingle IDP sing asigi damakta lengak na lokhatpam thokko thabak sing mapung phana lokhat pidabadagi awaba kaya mayak naringai serak asida tongan ba miyoi kiana otpa naiba amasung tukhatpa yarakpa ase thamoi sokna nungaite maram aduna IDP sing masa gi horokpham oiriba khul singda Athouba da hanjinba yana ba sinbiyo haike